Manipur gi mi laaga kasa thugaibani Manipur gi mi lakpiganu Manipur gi mi na laaga singchep jaibani Manipur na wari base moi gi maram chatna wari bani asi wafamse Emana thambirakpase khajikak penjadabadagi nasana imagi wafamda wafam khatang thamjarakpani chinau mayam video se ana taminarasi adona meetei Manipur ma wari se Manipur na aide hajikso Manipur da phone Manipur mi lakpiganu kasada Manipur mi la kasa thugaibi mase ai pande Manipur na wari mase makhoi gi maram chano wari Manipur na akhoi gi horakpham ni Manipur na akhoi gi saktak pham ni aduga ima hoina mapi mapa ma oiraga ima bu taksebadi na chade Emana lakpiganu Manipur gi mi kasada lakpiganu haiba wafam se khaji khak nungai jada badagi hojai degi pari mom channel asi video se semjarakpani ima bu takpiba na chade mapi mapa ma oiraga malemda leiriba meitei mayam se punjan bagi karam tawra punjan gani ai base mapi mapa oiriba singna kamaina pugani ai base ima hoine na khangam gani aduga ngasi akhoina chauthok chana leiriba se Manipur se leibadagi meitei akhoina ngasi chauthok chana aikhoi gi lam lei aikhoi gi ipa ipuna thambiramba aikhoi gi tongan ba Manipur haina leina mayam na khangnari base Manipur leibadagi ni ko natraga de aikhoi chu ngasi refugee ne na mayam na aikhoi bu su mithana roi aduga Emana thambiriba wafam se Emana akhangba ma leibade hairamba oiramba sujai ai adu jona di khangjadre tautabu asigumba wafam khara tholakpa se ase khajitang nungai jadabadagi video se semjarakpani aduga aina hojai dagi oirabasu meitei haibasidi malemda liba meitei se punamak punjanbagi mathoni Manipur da huji sangai thelda Emana manisna gi mamana ngasi su kapna leihori isa do halakhini haina thawaina pontha oihiba athoba manisna asigumba mayam ma ngasi kappi base Mamitei mapi kangdribada akhoi mapanda leibe akhoi mayam sigi su saruk yauri bani Manipur ning tambagi tamakta meitei gala awot apa adu meitei da otpa nei ba tawriba mayam se asigi mayokta athoba mayam na thawai kathoi base akhoi mayam punamaki su saruk yauri bani aduna asigumba sangbirakanu lakpiganu asi haiba wafam sidi mapi mapa ma oiraga takpi tambigadaba Emana kamaina tawraga akhoi mayam se punjan gani ai se sembigadaba Emana asigumba wahai tholakpase khajitang phajade pamjade aduna wafam se mayang yafamda aina thamjarakpani do Emana thambiriba wafam se loiphau taminasi aduga huji Manipur da thoiba irang sigi matangda aikhoi mayam na apun moina lepagi matam asida Emana to khai tabagi mato mongdo wafam khara thambirakpase khajikak nungai jade imabu waraujabadi na chade imabu takpi tami basu na chade adu oiregasu nasa ama oina khajikak pendaba phongdokjarakpani adu ichinau mayam video se loiphau taminarasi loirakanda wafam khatang thamjaramge All Assam Manipuri Maira Paiti Apun Balumgi President oina pambubiribi ning oina panjarabada ima beni misrapu masigi thawra masiga mari lenana wahai khalatang thambina bagi damakta nologna ningsingjari Masigi mirasi malena khangaraba athoba ni singmi loinana 13 August haina khangaraba August ai sangam le ko onga so wai anu jam tena haide jam sana haidaro ai hainu bakhadi 13 August haina khangaraba barami athoba singi ni singmi athoba singi ni singmi masi chama kundram doi suba athoba ni ting singmi asigi thoram asigi thoramku loinana mahiroi sing manatuga high school higher secondary da pass partition nabiraba sing punamak sigi manatuga ni singmi thoram asigi dais television diba thoram matik charaba anga wajarabasu amsu ki president matik charaba mingwaina param parimai mami padana khande adu ming panrabasu akoi ni dais television diba sing pada santi loinana amsu ki President punamak ko ini kai kumna ucari loina thoram basigu mapung khahan gani na lendi rabiba amsuri satra satri naharol sing maila paibi adu ato produk lagi lendi rabiba sing punamak ko ai na ko jari mayana hangar manu mini mare na lein hai mulgaro jaba kari marangino haibari mama lebaku kannabugi damakta athoba kayana farsi sangai makatta farsi dana sihriba no mata walabasu min tam nahi hingba mai mikha ko nahi ningba mai kai jati ni
जाति की दिन है मी इसादा ई मरी का मचेनी मगे आई खान भाई ब्रिटिश आर्मी को ब्रिटिश आर्मी है बसे कके अखोई तारा कके लतर को ना मसिंग आई तब आर्मी मैतेई दी पिक खबा जो अमतगी लम्मी है मी अदुबा लाथेंग नबा माउदा ब्रिटिश ममाई ngамद्री मनी मा लाथेंग नबा करीना अखोई मैतेई की लिंजेन असे अदुबो लाइबक थिबदी मैतेई आइना पंजनी अखोई लिंजेन मानदबा हाइना ममांगैदगी निंगथौ हाकतगी लिंजेन मानरक्त्रे असे मचि मनाव निपान नुसिनदबदगी ngasi ilai laina British Manipur logibani इतिहास साखीनी मयापुरम इतिहास खंगरिनी अदुना मचि मनाव नुसिनदबदगी निंगथौ खुबम मुनरपदगी ngasi लिंजेन मानदबदगी ngasi ilai laina ngasi Manipur मिखा कोना लेहोबनी मसिना आइना आंगांसिंगदा हाइजनिंगबदी आई जाम सांगना हाइनिंगबनी तंजासिगा आई यारो मौदरी सांगमदे अदुना आंगांसिंगदा आइना हाइनिंगबदी लिंजेन मानबा अमागा अमानो हुनदबा the press media da ngammi aina pangana ngadaba chinda aina ma sabu nabda da ngam se ngambi daba ngasai oja ba den haibiram tumba wani akoi punade amsu khangde maira khangde amana ama hunadaba asigi wafam se thamjani ba kuyabani du maiga banthana la ngam si linggen di manasi akoi athau ama la ka da akoi meje hai ba se linggen manada ba se mama ngai dagi ninghau ulondagi manaratra bani Pedang wala mana bang mo. Adona meetei Manipur ma warise Manipur na ai de hajik so Manipur da pona. Manipur mi lakpiganu cacharda. Manipur mi la cacharda thugaibani. Mase ai pande. Manipur na wari mase makhoi gi maram chalo wari. Makhoi meetei na mo masak khang de moi. Adu moi masen da sinade. Moi masen da je thinai. Adu bo aikhoi di imalai ba mi iram dam ni meetei gi i ba singi da cheli aduna akoi meitei na ware ya ko pele bangande akoi cacharda le midi meitei gi awa khangi adu Manipur midi moi masen da ni nuai te akoi nuai te Manipur na ware ga akoi paisa khai di leji da ba cacharda Manipur ni kari di paisa waru ni minister amana lakh mok thokanga ni MLA amana sintara thokanga ni moi kari wani piswani ya ni akoi di Assam le ba ka mayang barakta mayang ba la thengara leji ni ko aduna aina haijening mari narot angang sing student union sing gaina haijening mari lairi kaisu matik chana tamba imabu ningsing ba ai se kanano imana ai ase meitei imani akoi meitei gi awat palete iram dam imale ba lejari bani iron lejari bani isana sai ojai be amna haibirami isana pisar isana setari bani migi mateng panglan ko hingmami aduga meitei ni migi tau jam pani migi sepa saba akhoi gi sok khaja ba pidon sening de migi matau tamni dana pitau tam jam na pani pitau tam si anasa akhoi na lai haire ai de wasi first division da pass tore letter lawe hai na tambaga bete higher secondary loiganati bakha khajana tamthiu aduga wafam amna ai ase meitei nupi ni haibate matau khuning da kawoi da bani nakoi na meitei nupi na matik chana lai haira ba mang ba atopa jati da chakhiba meitei khoi ge mangja bani nupa macha su ngai atopa jati nupi loksalakpa akoi meitei gi wadi meitei kaino apoi kai meitei gi bising wale hai kamane wa meitei nupi matik chana lai haira atopa chaka ai meitei ya je kawe aduni adona nupa bacha sing dunga atopa ahal ga mana hainarami mapang khabiyama mawamai khabiyama ado atopa jati du ka mai le bina dino pasini moi mapong si lai asok na hainaga moi na khang se kar hino akoi na atopa jati du bacha nu raga tinaba ya doni bo madona matik chana lai tamu matik chana lai hayu imale ba puna thoi khadu wasia thogo singna kali sumaina akoi su imale ba ki damatsa akoi thawai khadokani hai ba wafam se ase thamma lokai matik chana lai heira do bani adona ei lam sangna haini ai haini mo do sangam da bani ro wana mo wasale ate yang singse lokai matik chana lai tamna lai ko oyu amsu matang sang amsu na lai makai male na lai makai amsu mutpa hai ba no nai na ko oyu ko hai ba
इचनाव मैम अइना मणिपुर चटपा मतमदा मैम से नहीं ओंदा कसारगिरा यामना हंगी कसारदगी पारी मोम लाक्पी यामना हाइबी अदो अइना हाइजनिंगबदी असमदा लैरिबा अखोइना लैरिबा मफम से डिस्ट्रिक्ट अमनी होजाई हाइबा डिस्ट्रिक्ट सिनी अदुगा असम अखोइना लैरिबा होजाई सिगै कसार जेउना चटपदा पुंग 13-12 चंगी अदुना मैम सेना उरीबसे असम से कसार सिनी हेना खंगनरिबनी मैतै मैम मणिपुर रोमदा अदुना मपानोंदा लेबा मैतै इचनाव मैम मणिपुर लेबा मैतै इचनाव मैम नसु कसार से अदुगी मतिक नुंसीना कसारना मतेंग पांगबिरई कसारई मतेंग पामा याम लाई असि तने मैम सेना हाइरिबसे अइना चपा मतम दसु होजाई दगिनी हाइबसे मैमना अनंबना कसार दगिनी आइना खल्ली तौतबु आइदी होजाई दगिनी अदुगा अइना इमादा हाइजनिंगबदी इमा होइना ngasi अखोइबु ताकपि तंबिरगा अखोइना अमुक इमा होइगी मतौ तमजरगा मैम से अमुक हौरईब इचा इसुदा अखोइना मुक ताकपि तंबिरमदोरिनी इमा होइदगी अखोइना तमजदोरिबनी अदुना हुजि हाइजनिंगबदी इमा होइना मपि मपा ओइबा मतम असिदा नसा अखोइदा करम्बा लंबीना अफबनो करम्बा वांगांग मैम तिलादी करम्बा वांगांग nganggani aduga apunbagi lambi apunbagi saktam maitai aikhoi se amatani nungsinabagi asugumba se lambi se ima hoidagi tamjaningi aduga hujiki imana hariba wafam sidi mayamna tarakpa matamda tungda kasara masung manipur gi mari se nungsinaba se hengalakadra natraga mari se nungsinaba se watlakadra asi wahang ama lai kari oirakani tungda अदुगा अखोई मसे नुसिनबा वालागदी मिटोबना तंजा से जाम फजना लौरकनी अदुगा हौजिकी इमाना ताकपीबा वारी मयाम से निंगधौना फम्मुनबदगी मसिनाव मसिमनाव मसेन यानदबा हाइबसे लुप खुदिमक्ता अइना खंजबददी लुप खुदिमक्ता यानदबसे लै अदु ओइरगा हौजिकी इमाना थंबिदमा वफमजे यामना चुम्मी यामना फजबा वफम ngatani marang asida imana wahai amani khak haigibase asi khajikak penjadabadagi ina video je semjarapani chinaw mayam अदुगा मणिपुर दसु हुजिक तयो फिबम से अदुकी मति वारी बनी खुनगाकपना अदुकी वारी बासिदी क्याम मति वाई हबदा हाइबम खंगदे अदुगा इमा मेरा पाइबी सिंगनसु हुजिक करम थाकता वारी लंबीदा ngasisu यारेकपा लेपतिरी निंगोन मसा सिंगनसु अदुकी मति वारी मयाम पुनमक से वाना ना कपनरी बनी इमुंग मनुंगदगी अमत पोक्चब मसा थवाइना पोंथा ओइरगा मैते एखोगी तमक्ताने आइना कथोखरबनी असुगुम्बा अथौमना थल्लबा मणिपुर असिदा aikhoi mayam gi tamakta ne kathokpana thallaba manipur ngasi athauba mayamna khun ngaiba se sara kya helaga khongna lambi chatlaga sembak mayom masa ama puraga numit nini humni sara helaga akhoi mayam gi tamakta kathoi bani asigomba kathokpa mayam sigi wari se ima hoina amasung aikhoi mayamna ayegi cha isuda libiraga Manipur ngasi leiriba athauba mayam sena aikhoi mayam gi tamakta kathoga sacrifice toriba mayam ase akhoi ni ikai khunubam thokpra khanjei aduga hoi imana haiwal chumam basu jai Manipur ta nate Manipur su phattaba leiribani Assam da su phattaba leiribani mafam jati khudimakta phattaba se asum leiribani afabagi marakta phattaba yetnaraga leiribani Manipur gi mioi khudimak so phaba nate Manipur da su phattaba leiribani Assam da su phattaba leiribani Kasar da su phattaba leiribani Hozai da su phattaba leiribani adu leire hairadana Manipur gi mi kasarda lakpiganu haiba wafam se asigakti khatang hejanbra khanjai ima ado ichinaw mayam aina ima bu taksaba suna chade masa ama oibagi ima gi mafamda asi se icha amana ima gi mafamda wafam khatang thamjarakpani khajikak penjadabadagi ado ima aina aroibada haijagadabadi nasabu warobiganu nasana pendaba kya haigadara nasana ningamdaba haigada ima gi mafamda asi simatang thamjarakpani ado ima hoina hena khangi bani akhoi ima bu takpi tami bana chade ichinaw mayam akhoi amatani punhan leimina si malem da leiba maitai se asi akhoi apun boina saktam utpagi matamni amana langraga su amana soigaraga su aikhoi masen afaba lamida pukhatlaga akhoi masen ngaknaraga akhoi masen se apun boina mayang mafam da utkadama matamni asugumba program ama tawrakpa aduga state program achoba program amada akhoi masen hunabagi matau mawongda akhoi masen gi asoiba se karino mayam mangda sumaina haihen janing da badagi video se semjarakpani kasar mi da warojaba nachade Manipur gi mi da su thagachaba nachade ai isama hojai dagi oiraga su aina ngasi maitai ama oiribadagi asigaisiga maitai community gi wari oibana aina asigaisiga changjarakpani ima bu takpi tami bana chade ade matang siga asoyaran yaukhiba kaya leiraga su yengbiriba mayam punamangna pari mom channel sina
ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤꯒ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤ ꯃꯣꯝ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ